ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯆꯥ ꯂꯥꯏꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯤꯛꯂꯥꯅ ꯂꯩꯊꯣꯔꯛꯄꯗ ꯂꯩꯔꯝꯂꯤꯕꯁꯤ ꯕꯣꯒꯦꯜꯒꯤ ꯅꯨꯄꯤ ꯆꯅꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯅ ꯂꯤꯛꯂꯥꯅ ꯇꯧꯔꯤꯕꯗꯨꯗ ꯌꯦꯡꯂꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯅꯤ ꯂꯤꯛꯂꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯤꯕ ꯑꯃꯗꯤ ꯈꯪꯂꯥꯎ ꯂꯥꯎꯔꯤꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ "ꯀꯩꯗꯧꯔꯒꯦꯅꯦꯍꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯂꯤꯛꯂꯥꯅ "ꯀꯃꯥꯏꯅꯕꯨ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯏꯅꯝꯃ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯨꯗꯕꯣ?" ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ "ꯅꯪꯗꯤ ꯑꯩꯅ ꯀꯧꯕꯁꯨ ꯁꯨꯡꯇꯥ ꯇꯥꯗꯤ ꯀꯩꯗꯧꯔꯕꯅꯣꯗꯅ ꯍꯪꯕ ꯆꯪꯉꯛꯂꯤꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯣ." ꯑꯁꯨꯝꯅ ꯂꯤꯛꯂꯥꯅ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯆꯅꯨꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ "ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯒꯤ ꯏꯅꯝꯃꯁꯤꯕꯣ? ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝꯕꯨ ꯇꯧꯏꯅꯦ." ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯃꯍꯥꯛꯅ ꯋꯥꯏꯔꯝ ꯇꯩꯔꯦ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯆꯅꯨꯗꯣ ꯐꯤ ꯂꯧꯁꯟꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ "ꯑꯗꯣ ꯏꯅꯝꯃ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯨꯔꯦ." ꯆꯅꯨꯅ "ꯍꯥ ꯀꯔꯤꯕꯣ?" ꯂꯤꯛꯂꯥꯅ "ꯍꯧꯖꯤꯛ ꯏꯅꯝꯃꯅ ꯂꯥꯏꯟꯊꯧꯀꯥꯗ ꯆꯪꯉꯒ ꯇꯧꯔꯝꯂꯤꯕꯗꯣ." "ꯑꯦ ꯀꯩꯅꯣꯅꯦꯍꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯐꯤ ꯂꯧꯁꯤꯜꯂꯨꯕ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ "ꯀꯔꯤꯅꯣ ꯏꯅꯝꯃꯕꯨ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯐꯨꯔꯒ ꯅꯨꯃꯤꯠ ꯅꯥꯒꯗ ꯆꯐꯨ ꯂꯥꯎꯉꯩ ꯅꯁꯥ ꯃꯅꯥꯒꯗ ꯏꯐꯥ ꯐꯥꯔꯒ ꯂꯩꯔꯝꯕꯗꯥꯏꯅꯦ? ꯁꯝꯗꯨꯅ ꯀꯔꯝꯕ ꯀꯥꯟꯗ ꯍꯥꯠꯂꯤꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯇꯤꯡꯅ ꯍꯥꯠꯂꯝꯈ꯭ꯔꯦ." ꯆꯅꯨꯗꯣ ꯂꯤꯛꯂꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯆꯤꯡꯅꯔꯗꯨꯅ "ꯀꯩꯅꯣꯅꯤꯗ ꯑꯩꯁꯨꯅꯦ ꯁꯠ ꯍꯥꯠꯇꯣꯛꯑꯒ ꯑꯗꯨꯝ ꯂꯥꯛꯑꯕ꯭ꯔꯥ? ꯂꯣꯏꯁꯤꯜꯂꯣ." ꯆꯅꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕꯗꯨꯗ ꯂꯤꯛꯂꯥꯅ ꯌꯦꯡꯂꯒ "ꯀꯔꯤꯅꯣꯅꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯣ? ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕꯗꯨꯅ ꯏꯅꯝꯃ ꯆꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯤꯛꯂꯥꯗꯣ ꯃꯄꯥꯟꯗ ꯋꯥꯏ ꯇꯩꯔꯤ꯫ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯑꯃꯨꯛ ꯍꯟꯅ ꯆꯪꯒꯗꯕꯗꯣ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯆꯅꯨꯕꯨ ꯀꯧꯔꯤ꯫ ꯆꯅꯨꯁꯨ ꯈꯪꯂꯦ ꯂꯤꯛꯂꯥꯁꯦ ꯀꯤꯔꯦ ꯍꯥꯏꯕ, ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯁꯪꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯛꯂꯥꯁꯨ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯗꯨꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯉꯁꯤꯗꯤ ꯂꯤꯛꯂꯥꯗꯣ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤꯅ ꯀꯔꯤꯅꯣ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯦꯟ ꯊꯣꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯌꯦꯟ ꯑꯁꯦꯝꯕ ꯈꯔ ꯆꯅꯨꯒ ꯂꯤꯛꯂꯥꯒ ꯆꯠꯇꯨꯅ ꯂꯩꯔꯨꯔꯒ ꯊꯝꯂꯕꯅꯤ꯫ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯇꯧꯔꯤꯕꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯒꯦꯜꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯅꯨꯅ "ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯍꯜꯂꯛꯏꯅ? ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯨꯡ 6:30 7 ꯁ꯭ꯋꯥꯏꯗꯒ ꯍꯜꯂꯛꯄꯗꯥꯏꯅꯦ? ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯍꯜꯂꯛꯏ." ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ "ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯧꯖꯤꯛ ꯄꯨꯡ 6:30 ꯍꯦꯜꯂꯕꯅꯤ, 7 ꯇꯥꯒꯗꯧꯔꯕꯅꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ "ꯄꯨꯡ ꯑꯝꯇ ꯌꯦꯡꯉꯨꯗ꯭ꯔꯦꯗ" ꯍꯥꯏꯗꯨꯅ ꯆꯥꯛ ꯃꯈꯥ ꯇꯥꯅ ꯊꯣꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ "ꯂꯤꯛꯂꯥ ꯅꯪꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯂꯥꯛꯂꯤꯕꯅꯣ? ꯐꯔꯦ ꯅꯪꯅ ꯂꯥꯛꯄ. ꯅꯅꯝꯃꯁꯦ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯅ ꯇꯧ ꯂꯩꯔꯦ. ꯑꯩꯅꯁꯨ ꯌꯨꯝ ꯑꯁꯤꯗ ꯐꯖꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯆꯅꯨꯅ "ꯑꯗꯣ ꯌꯨꯝꯁꯤꯗ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ. ꯑꯉꯥꯡꯁꯤꯁꯨ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯛꯂꯒꯅꯦꯗꯅ ꯍꯥꯏꯔꯤ. ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ?" ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ "ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ. ꯑꯩꯅꯅꯦ ꯀꯥ ꯚꯔꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕꯅꯤ. ꯑꯗꯣ ꯉꯁꯤ 5-10ꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯌꯥꯔꯅꯦꯗꯅ ꯍꯥꯏꯔꯛꯂꯕꯅꯤ. ꯑꯗꯨ ꯐꯥꯎꯗꯪꯗꯤ ꯋꯥꯅꯁꯨ ꯋꯥꯅ ꯂꯩꯃꯤꯟꯅꯔꯣ." "ꯉꯥꯏꯈꯣꯅꯦ, ꯉꯁꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯠꯂꯨ ꯍꯥꯏꯗ ꯂꯩꯐꯝ ꯇꯥꯛꯑꯦꯗꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ. ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯉꯥꯡꯗ ꯉꯥꯡꯉꯝꯃꯤ. ꯅꯪꯅ ꯑꯩꯒꯤ ꯂꯩꯐꯝꯁꯤꯕꯨ ꯇꯥꯛꯄ ꯌꯥꯎꯈꯤꯕ꯭ꯔꯣ?" ꯋꯥꯐꯝ ꯑꯗꯨꯗ ꯆꯅꯨꯅ "ꯃꯤꯗꯨ ꯑꯍꯜ ꯈꯔ ꯑꯣꯏꯔꯒ ꯃꯀꯣꯛꯇꯨ ꯈꯔ ꯇꯥꯡꯕ꯭ꯔꯣ?" "ꯇꯥꯡꯉꯤꯅꯦ." "ꯃꯃꯥꯏꯗꯨ ꯀꯣꯟꯗꯨꯝ ꯇꯥꯔꯒ ꯃꯤ ꯈꯔ ꯐꯨꯂꯩꯅꯔꯒ ꯋꯥꯡꯕ꯭ꯔꯥ?" ꯍꯣꯏꯅꯦ." "ꯑꯗꯨꯗꯣꯅꯤ ꯑꯩꯅꯅꯦ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯇꯥꯃꯣꯕꯨ ꯍꯪꯕ ꯂꯥꯛꯑꯦꯅ ꯍꯥꯏꯔꯤꯕꯗꯣ." "ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯉꯥꯡꯉꯝꯃꯤꯕꯗꯨꯅ ꯀꯔꯤ? ꯃꯇꯨꯡ ꯇꯧꯔꯕꯗꯤ ꯁꯣꯔ ꯁꯠꯀꯅꯤ ꯀꯥꯏꯗꯅ ꯃꯥꯅ ꯈꯜꯂꯤꯕꯕꯨ ꯑꯩꯁꯤ ꯀꯔꯤꯝꯇ ꯍꯩꯇꯕꯗꯧꯅ ꯈꯜꯂꯕꯖꯥꯠꯅꯤ."
ꯕꯣꯒꯦꯜꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯇꯥꯔꯗꯨꯅ ꯆꯅꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯕꯣꯒꯦꯜꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯌꯥꯏ ꯏꯟꯖꯥꯡꯗꯣ ꯑꯩ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦꯁꯦ ꯉꯁꯤꯗꯤ ꯍꯥꯎꯅ ꯆꯥꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯆꯅꯨ ꯂꯤꯛꯂꯥ ꯑꯃꯗꯤ ꯕꯣꯒꯦꯜ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯂꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯕꯣꯒꯦꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯆꯅꯨ ꯑꯃꯗꯤ ꯂꯤꯛꯂꯥꯁꯨ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯃꯪꯉꯤ ꯑꯗꯨꯒ ꯅꯣꯡ ꯇꯥꯒꯗꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯉꯪꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯒ ꯇꯨꯃꯤꯟꯅꯔꯤꯕ ꯂꯤꯛꯂꯥꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯔꯥꯞꯄꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯁꯜꯂꯨꯕꯗꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯅꯨꯕꯨ ꯍꯧꯗꯣꯛꯂꯤ ꯆꯅꯨꯁꯨ ꯂꯤꯛꯂꯥꯅ ꯍꯧꯗꯣꯛꯄꯗꯨꯗ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯏꯅꯝꯃ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ ꯑꯦꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯊꯪꯅꯕꯒꯤ ꯁꯤꯗꯩꯁꯤꯗꯅꯦ ꯃꯅꯤꯡꯂꯣꯝꯗ ꯍꯟꯗꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯅꯈꯤꯕꯅꯤ ꯃꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯅ ꯑꯩꯗ ꯉ ꯇꯥꯕ꯭ꯔꯣ ꯏꯅꯝꯃꯗꯤ ꯇꯥꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯅꯨꯗꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯏ ꯇꯣ ꯑꯁꯤꯗ ꯀꯞꯄꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯎꯅꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅꯤ ꯇꯨꯝꯃꯨ ꯆꯅꯨꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯂꯤꯛꯂꯥꯒꯤ ꯃꯊꯃꯣꯏꯅ ꯌꯥꯅꯤꯡꯕꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯅꯨꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯂꯤꯛꯂꯥꯁꯨ ꯇꯨꯝꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗ ꯕꯣꯒꯦꯜꯗꯣ ꯃꯥꯁꯨ ꯂꯥꯏ ꯈꯔ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯝ ꯆꯔꯝ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝꯁꯦ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯕ ꯈꯔ ꯍꯧꯔꯛꯂꯕꯅꯤ ꯅꯣꯡꯒ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯕꯗꯨꯗ ꯕꯣꯒꯦꯜꯅ ꯉꯁꯤ ꯑꯕ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯣꯡ ꯇꯥꯅꯕꯒꯤ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯩꯅ ꯁꯥꯎꯒꯠꯂꯛꯇꯅꯅꯦ ꯅꯣꯡ ꯇꯥꯔꯤꯒꯥꯁꯦ ꯑꯃꯠꯇ ꯃꯋꯥ ꯂꯧꯈꯠꯂꯛꯂꯣꯏ ꯅꯣꯡꯒꯥꯁꯦ ꯊꯤꯡꯒꯗꯧꯔꯤꯃꯤ ꯌꯦꯡꯉꯨꯗ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯃꯇꯝꯁꯦ ꯅꯣꯡꯁꯨ ꯀꯕꯛ ꯇꯥꯔꯕ ꯃꯇꯝꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯒꯦꯜꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯤꯛꯂꯥꯗꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯇꯥꯃꯣ ꯕꯣꯒꯦꯜꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯤꯛꯂꯥꯗꯣ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯒ ꯃꯍꯥꯛꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯝꯅ ꯂꯤꯛꯂꯥꯅ ꯄꯔꯞ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯕꯣꯒꯦꯜꯗꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝ ꯆꯔꯝꯁꯤꯡꯗꯣ ꯊꯝꯃꯤ ꯅꯣꯡꯒ ꯇꯥꯕꯒ ꯉꯁꯤꯗꯤ ꯄꯨꯈ꯭ꯔꯤ ꯌꯦꯡꯉꯨꯅꯕ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯑꯗꯥꯏꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯒꯦꯜꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯡꯗ ꯂꯩꯕꯗꯧꯅ ꯕꯣꯒꯦꯜꯅ ꯁꯥꯎꯐꯝ ꯐꯪꯏ ꯑꯗꯨꯕꯨ ꯂꯥꯏꯔꯣꯟꯗꯨꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯣꯜꯂꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯂꯣꯏꯔꯒ ꯕꯣꯒꯦꯜꯅ ꯃꯃꯥꯏꯗꯣ ꯇꯨꯡꯗ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗ ꯂꯤꯛꯂꯥꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯣꯒꯦꯜꯅ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯅꯠꯇꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯇꯨꯝꯃꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯅ ꯍꯧꯖꯤꯛꯇ ꯕꯣꯒꯦꯜꯅ ꯇꯧꯔꯝꯃꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯍꯦꯔꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯂꯥꯏ ꯇꯤꯟ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯆꯪꯗꯅꯕ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯇꯨꯝꯃꯨꯔꯣ ꯕꯣꯒꯦꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ ꯃꯉꯣꯟꯗ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒꯅꯦ ꯅꯅꯝꯃ ꯆꯪꯂꯛꯄꯗꯒꯤ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯒꯦ ꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯔꯣꯏꯗꯣꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯒꯦꯜꯅ ꯌꯥꯗꯦ ꯅꯪꯅꯦ
ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯁꯤ 5-10ꯗꯪꯗꯤ ꯅꯅꯝꯃꯒ ꯂꯩꯃꯤꯟꯅꯔꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥ ꯚꯔꯥꯗ ꯂꯩꯈ꯭ꯔꯒꯗꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯁꯤꯗ ꯍꯜꯂꯛꯄꯁꯤ ꯑꯩꯉꯣꯟꯗꯁꯨ ꯋꯥꯈꯜꯁꯤ ꯏꯂꯨꯝ ꯂꯨꯝꯗꯦ ꯑꯗꯨꯅ ꯀ꯭ꯋꯥꯇꯔꯗ ꯍꯥꯏꯒꯗ꯭ꯔꯥ ꯚꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯑꯗꯨꯅ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤ 5-10ꯗꯪꯗꯤ ꯉꯥꯏꯌꯨꯀꯣ ꯆꯪꯉꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯤꯛꯂꯥꯗꯣ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯒꯦꯜꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯇꯨꯝꯂ ꯆꯪꯂꯛꯄꯗ ꯆꯅꯨꯗꯣ ꯃꯃꯤꯠ ꯄꯥꯡꯂꯒ ꯂꯩꯔꯝꯃꯤ ꯆꯅꯨꯅ ꯂꯤꯛꯂꯥꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯤꯛꯂꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯕꯣꯒꯦꯜꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯑꯊꯥꯞꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯣ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯅꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯕꯨꯠ ꯑꯃ ꯇꯝꯅꯕꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯅ ꯃꯥ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯅꯨꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯅꯨꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯂꯤꯛꯂꯥꯅꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯕꯣꯒꯦꯜꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯆꯅꯨꯅ ꯂꯤꯛꯂꯥꯕꯨ ꯆꯤꯡꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗ ꯆꯠꯆꯍꯧꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯤꯛꯂꯥꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯖꯤꯟꯕ ꯋꯥꯏꯔꯝ ꯇꯩꯊꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯆꯅꯨꯗꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯂꯤꯛꯂꯥꯅ ꯇꯧꯔꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯆꯅꯨꯗ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯅꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯩꯗꯧꯕꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯣꯡꯃ 2-3 ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯅ ꯏꯅꯝꯃ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯀꯤꯔꯤ ꯑꯗꯨꯒ ꯉꯔꯥꯡ ꯏꯅꯝꯃꯅꯁꯨ ꯍꯣꯏ ꯆꯠꯂꯣꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯉꯔꯥꯡ ꯑꯩꯗꯤ ꯃꯤꯀꯞ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦꯅ ꯑꯗꯨꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯂꯤꯛꯂꯥꯗꯣ ꯊꯑꯣꯏꯒꯤ ꯀꯞꯈꯠꯂꯛꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯉꯔꯥꯡ ꯂꯩ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯟꯕꯗꯁꯨ ꯏꯅꯝꯃꯒ ꯆꯪꯉꯛꯏ ꯑꯗꯨꯒ ꯏꯅꯝꯃꯅ ꯅꯪꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯁꯨ ꯏꯅꯝꯃꯅ ꯑꯗꯨꯁꯨ ꯈꯪꯍꯧꯗꯦ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯟꯐꯝꯗ ꯊꯦꯡꯅꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯃꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯍꯥꯏ ꯉꯔꯥꯡ ꯑꯍꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯑꯩꯅ ꯀꯥꯎꯊꯣꯛꯄꯅꯤ ꯅꯪꯕꯣ ꯍꯥꯏ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯇꯨꯝꯅꯤꯡꯕꯒꯤꯅꯦ ꯆꯨꯔꯤ ꯄꯥꯔꯤ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯃꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯉꯁꯤ 4-5ꯗꯪ ꯂꯩꯃꯤꯟꯅꯁꯤ ꯆꯅꯨꯒ ꯂꯤꯛꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯣꯒꯦꯜ ꯊꯣꯛꯂꯛꯏ ꯕꯣꯒꯦꯜꯅ ꯀꯩꯗꯧꯔꯦ ꯅꯕꯥꯅꯤꯅ ꯁꯤꯗꯩꯁꯤꯗ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯅ ꯅꯈꯣꯏ ꯅꯨꯄꯤ 2 ꯁꯨꯈ꯭ꯔꯗꯤ ꯋꯥꯔꯤ ꯈꯣꯡꯁꯥꯡꯕꯤ ꯇꯧꯏꯗꯨ ꯆꯨꯝꯃꯦꯗꯅ ꯁꯤꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯅꯨꯅ ꯍꯣ ꯂꯤꯛꯂꯥꯁꯦ ꯃꯌꯨꯝꯗ ꯍꯜꯂꯒꯦꯌꯦ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝ ꯂꯤꯛꯂꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯉꯔꯥꯡꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯉꯁꯤ ꯅꯣꯡꯃ 2-3 ꯂꯩꯈꯣꯗꯅ ꯁꯦ ꯌꯥꯝꯅ ꯍꯦꯟꯅꯁꯨꯅꯦ ꯈꯟꯖꯤꯜꯂꯨꯒꯅꯨꯀꯣ ꯌꯨꯝ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯅꯤ ꯀꯔꯤꯝꯇ ꯇꯧꯗꯦ ꯅꯪꯁꯨꯅꯦ ꯀꯔꯤꯝꯇ ꯇꯧꯔꯛꯂꯣꯏꯀꯣ ꯉꯁꯤ 4-5ꯗꯪꯗꯤ ꯂꯩꯃꯤꯟꯅꯔꯣ ꯑꯩꯁꯨ ꯑꯁꯣꯝꯗ ꯀꯥ ꯚꯔꯥ ꯊꯤꯔꯤꯕꯅꯤ ꯍꯦꯛ ꯐꯪꯕꯒꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯥꯗ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯂꯤꯛꯂꯥꯕꯨ ꯊꯦꯝꯂꯕꯗ ꯂꯤꯛꯂꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯤꯛꯂꯥꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯕꯣꯒꯦꯜꯁꯨ ꯗꯨꯀꯥꯟ ꯆꯠꯄ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯆꯅꯨꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯤꯛꯂꯥꯅ ꯇꯧꯔꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯔꯤ ꯁꯣꯝꯗꯅ ꯕꯣꯒꯦꯜꯗꯣ ꯗꯨꯀꯥꯟ ꯆꯪꯉꯨꯅꯕ ꯆꯠꯄꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯑꯃꯥꯏꯕ ꯑꯃꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯅꯣꯝꯃ ꯏꯆꯤꯡ ꯆꯤꯡꯅꯩ ꯉꯔꯥꯡ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯤꯅꯥꯛꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯍꯥꯏꯔꯝꯕꯅꯤ ꯃꯥꯅ ꯉꯥꯛꯄ ꯉꯝꯗꯕꯒꯤ ꯉꯥꯛꯑꯝꯗꯕꯅꯤ ꯃꯤꯅꯥꯛꯁꯤꯒꯤ ꯑꯉꯥꯡ ꯃꯥꯡꯍꯟꯕꯗꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯗꯨꯒꯤ ꯃꯍꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯐꯪꯒꯅꯤꯒ ꯀꯥꯏꯗꯅ
ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗ꯭ꯔꯒ ꯉꯥꯡꯉꯝꯕꯅꯤ ꯃꯥꯒꯤ ꯃꯊꯧ ꯀꯔꯤ ꯂꯩꯗꯅ ꯁꯣꯝꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯃꯥ ꯀꯔꯤ ꯈꯪꯕꯒꯤ ꯃꯗꯨꯒꯤ ꯑꯍꯜꯗꯨꯃꯁꯨꯅꯦ ꯑꯩꯉꯣꯟꯗ ꯀꯔꯥ ꯍꯦꯟꯅ ꯌꯦꯠꯁꯜꯂꯛꯂꯕꯗꯤꯕ ꯃꯥꯁꯨ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯤ ꯎꯁꯤꯜꯂꯛꯇ꯭ꯔꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯕꯣꯒꯦꯜꯅ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯃꯥꯒ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯕꯣꯒꯦꯜ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯑꯩꯗꯤ ꯇꯨꯝꯁꯤꯠ ꯐꯥꯍꯧꯗꯕꯒꯤ ꯇꯨꯝꯅ ꯐꯝꯅ ꯒꯥꯔꯤ ꯇꯣꯡꯅ ꯆꯣꯂꯣ ꯂꯣꯜꯂ ꯃꯥꯜꯂꯦ ꯅꯣꯀꯦꯝ ꯍꯥꯏꯒꯦꯝꯅꯕꯅ ꯃꯌꯥꯝꯅꯁꯨ ꯍꯣꯏꯅꯦ ꯅꯪ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯅꯪꯅ ꯎꯏꯔꯒ ꯆꯣꯂꯣꯟ ꯄꯔꯣꯟ ꯂꯣꯜꯂꯅꯦ ꯅꯪ ꯑꯗꯨꯝꯅ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯕꯣꯒꯦꯜꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯎꯔꯨꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯎꯏꯔꯒ ꯆꯣꯂꯣꯟ ꯂꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯒꯦꯜ ꯗꯨꯀꯥꯟ ꯃꯐꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯚꯔꯥ ꯄꯤꯊꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯐꯝꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯃ ꯂꯥꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯇꯨꯡꯗ ꯈꯤꯛ ꯈꯤꯛ ꯅꯣꯛꯂꯒ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯝ ꯑꯃ ꯕꯣꯒꯦꯜꯅ ꯐꯪꯉꯤ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯑꯁꯨꯛ ꯉꯟꯕꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯉꯥꯡꯗꯤ ꯂꯥꯏꯔꯗꯅ ꯃꯤ ꯐꯥꯎꯕ ꯆꯠꯂꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯕꯣꯒꯦꯜ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯍꯥꯛ ꯗꯨꯀꯥꯟ ꯂꯩꯕꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯜꯂꯛꯂꯤ ꯆꯅꯨꯗꯣ ꯐꯤꯔꯣꯟ ꯈꯔ ꯁꯨꯔꯨꯈꯤꯒꯦ ꯑꯗꯨꯅ ꯆꯥꯛ ꯈꯔ ꯊꯣꯡꯉꯝꯃꯨ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯗ ꯁꯤꯟꯅꯔꯝꯃꯤ ꯂꯤꯛꯂꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯍꯧꯔꯤ ꯆꯅꯨꯗꯣ ꯐꯤꯔꯣꯟ ꯈꯔ ꯁꯨꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯂꯤ ꯆꯅꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯒꯤ ꯍꯥꯕꯨꯡ ꯂꯩꯔꯤꯕ ꯅꯥꯄꯤ ꯃꯔꯛꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯕꯒꯤ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯈꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯔꯞ ꯆꯦꯜꯂꯒ ꯁꯠ ꯄꯥꯛꯊꯈꯤꯕ ꯑꯃ ꯎꯍꯧꯕꯗꯒꯤ ꯆꯅꯨꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯄꯔꯞ ꯆꯦꯜꯂꯒ ꯁꯠ ꯄꯥꯛꯊꯈ꯭ꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯝ ꯂꯥꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡꯒꯨꯝꯕ ꯑꯃ ꯄꯥꯛꯊꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯥꯛꯊꯈꯤꯕꯗꯥꯏꯅꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯃꯍꯥꯛ ꯐꯤꯔꯣꯟꯗꯣ ꯑꯗꯨꯃꯛ ꯁꯨꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯤꯛꯂꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ ꯂꯤꯛꯂꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯤꯛꯂꯥꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯝꯃ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯂꯤꯛꯂꯥꯗꯤ ꯆꯅꯨꯅ ꯀꯧꯔꯤꯕ ꯑꯣꯏ ꯅꯤꯡꯉꯨꯕꯅꯤ ꯑꯗꯨꯝꯅ ꯂꯤꯛꯂꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯧꯈꯤꯕꯗꯥꯏꯅꯦ ꯑꯩ ꯃꯣꯏ ꯏꯃꯨꯡꯁꯤ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯎꯔꯒ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯕ꯭ꯔꯥ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯆꯥꯛꯁꯪꯗ ꯊꯥꯡꯀꯠꯂꯝꯕ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯥꯝꯂꯛꯏ ꯀꯨꯀꯔ ꯀꯥꯝꯂꯛꯄꯗꯨꯗ ꯂꯤꯛꯂꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯑꯩꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯎꯔꯅꯤꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯀꯔꯁꯨ ꯀꯥꯝꯂꯝꯗꯦ ꯑꯗꯨꯒ ꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯃꯨꯠꯂꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯏ ꯍꯧꯖꯤꯛ ꯀꯨꯀꯔ ꯀꯥꯝꯈꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ꯭ꯔꯅꯦ ꯌꯨꯝꯊꯪꯅꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯠꯂꯕ ꯃꯩ ꯑꯗꯣ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯃꯈꯥ ꯆꯠꯊꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯨꯛꯂꯒ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯂꯤꯛꯂꯥꯗꯣ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕꯁꯤꯗ ꯂꯤꯛꯂꯥꯗꯣ ꯀꯤꯔꯗꯨꯅ ꯆꯥꯛꯇꯨ ꯐꯥꯎꯗꯤ ꯀꯨꯀꯔꯗꯣ ꯀꯥꯝꯅꯕ ꯃꯩ ꯉꯔꯪ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯨꯀꯔꯗꯣ ꯍꯦꯛ ꯀꯥꯝꯕꯒ ꯃꯍꯥꯛ ꯁꯤꯡ ꯑꯗꯣ ꯁꯠꯇꯣꯛꯂꯝꯂꯒ ꯍꯥꯏꯕꯗꯤ ꯃꯨꯊꯠꯂꯝꯂꯒ ꯆꯅꯨꯅ ꯐꯤ ꯁꯨꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯗꯣ ꯃꯥ ꯃꯇꯣꯝꯇ ꯉꯔꯪ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯏꯅꯝꯃ ꯆꯅꯨꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯅꯥꯒꯅ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯦꯡꯂꯛꯄꯗ ꯆꯅꯨꯅ ꯍꯣ ꯑꯗꯨꯗꯒꯤꯅꯤꯅꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯂꯣꯏꯅꯃꯛ ꯁꯤꯈꯔꯦ
ꯃꯆꯥꯅꯨꯄꯥꯗꯣ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯤ ꯆꯅꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯗ ꯂꯤꯛꯂꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯁꯤꯗ ꯍꯩꯃꯥ ꯀꯩꯅꯣꯅꯤ ꯑꯗꯨꯝꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯕꯗꯨꯗ ꯂꯤꯛꯂꯥ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯅꯨꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯑꯋꯥꯡꯂꯣꯝꯒꯤ ꯇꯥ ꯅꯣꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯂꯥꯛꯑꯝꯕꯗꯥꯏꯅꯦ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯤꯌꯣꯅ ꯂꯤꯔꯝꯕꯅꯤꯅꯦ ꯑꯩꯁꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯅꯪꯕꯨ ꯎꯔꯝꯕ꯭ꯔꯣ ꯂꯤꯛꯂꯥꯅ ꯏꯅꯝꯃ ꯑꯩ ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯩ ꯉꯁꯤ ꯍꯟꯈ꯭ꯔꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡꯗꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯀꯧꯔꯛꯑꯦꯗꯅ ꯊꯣꯛꯎꯔꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯀꯨꯀꯔ ꯀꯥꯝꯃꯦꯅ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯁꯨ ꯀꯨꯀꯔ ꯀꯥꯝꯃꯝꯗꯦ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯨꯝꯖꯥꯎꯗ ꯒꯨꯗꯨꯡ ꯆꯦꯟꯈꯤꯕꯒꯤ ꯅꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏꯅ ꯂꯩꯊꯔꯒ ꯌꯦꯡꯂꯛꯄꯗ ꯑꯗꯨꯁꯨ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯇꯝꯅꯔꯦ ꯑꯩ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯋꯥꯐꯝ ꯑꯗꯨꯗ ꯆꯅꯨꯅ ꯆꯠꯂꯣꯗ ꯅꯪꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯕꯨ ꯀꯅꯥꯅ ꯇꯝꯅꯩ ꯍꯥꯏꯒꯦ ꯂꯤꯛꯂꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯝꯃ ꯇꯝꯅꯕꯩ ꯅꯠꯇ꯭ꯔꯣ ꯏꯅꯝꯃꯅ ꯍꯧꯖꯤꯛ ꯆꯣꯔꯣꯟꯗꯣꯂꯒ ꯂꯩꯔꯝꯃꯤꯕꯗꯨꯕ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯗꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯌꯥꯔꯁꯤ ꯏꯅꯝꯃ ꯐꯤꯗꯣ ꯏꯕꯥꯅꯤ ꯁꯨꯃꯤꯟꯅꯔꯁꯤ ꯑꯩ ꯊꯥꯗꯣꯔꯛꯑꯒꯦ ꯅꯪ ꯁꯨꯝ ꯁꯨꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯤꯛꯂꯥꯅ ꯁꯨꯕ ꯂꯣꯏꯔꯕ ꯐꯤ ꯈꯔ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯁꯠ ꯀꯨꯝꯊꯔꯛꯏ ꯈꯨꯔꯨꯗꯒꯤꯅ ꯈꯔ ꯀꯨꯝꯊꯔꯕ ꯃꯇꯨꯡ ꯐꯥꯏꯒꯟ ꯑꯣꯏꯔꯞꯅ ꯑꯇꯥꯏ ꯐꯥꯎꯕ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯣꯛꯇꯨꯅ ꯐꯤ ꯑꯗꯣ ꯖꯣꯝ ꯆꯥꯝꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯒꯤ ꯃꯈꯣꯡꯗ ꯀꯔꯤꯅꯣꯃ ꯃꯔꯦꯡ ꯃꯥꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯂꯤꯛꯂꯥꯗꯣ ꯏꯁꯤꯡꯗꯒꯤ ꯕꯨꯔꯨꯡ ꯆꯦꯟꯈꯠꯂꯛꯏ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ